Moreh da leiba manga shuba Assam Rifles na Moreh Chikkim Veng manakta thiba humbagi thabak chathabada Kuki Macha ama high intensity improvised explosive device IED aniga Konana Phare Assam Rifles na faraba miyoi adudi solen hawkip atopa meng lelin chahi nifu apokpa helmang hawkip kawi Mahak Moreh gi mission bank dagini thaudok asigi matang na press na fangba pau amagi matung ina ngasi ayupung mapan taramdai adwaida Moreh da leiba manga suba Assam Rifles ki team amana Moreh college yoromdai Chikkim Veng bypass road taba lambi ge akoibada mafam singda thiba humbagi thabak chathakhe maduda Kuki Macha ama yamna chungnaningai oiba maong da lakpadagi khamdaga check tawbada Kuki Macha aduna purakpa bag amada IED ani amade trigger tawnaba battery ama yauramba thengnakibani haide IED bomb ga Konana Phare Kuki Macha ado manga suba Assam Rifles ke kangbuda Moreh police station da sinarakpaga loinana makha taba logi oiba thabak lokhanaba Moreh police na case ama register tawkre haina police tagi fangba pau asina makha tare